कामजोंग डिस्ट्रिक्ट की मनुंग चनलैबा पुवारी ओइरबा खुंगंग चासत विलेज की युम कई कया ngase ayuk sakhangdaba singna mai tharamle कामजोंग डिस्ट्रिक्ट की हौजिक ओइरिबा फिबम असिगा मरी लेनना सोशल मीडिया दा अरानबा अमदी लान उहनबा याबा पाउ कया संदोरकपदगी लैंगाकना मोबाइल इंटरनेट नुमित हुमनी की थिंजिनख्रे हौजिक ओइरिबा कामजोंग डिस्ट्रिक्ट की फिबम असी येंगसिनबगीदमक डेप्यूटी चीफ मिनिस्टर युमनाम जोय कुमार ना लुचिंगबा मिनिस्ट्रियल टीम अमा हेलीकॉप्टर दा चटख्रे राज्य सभा मिखलगीदमक लैसेंब सना जावबना बीजेपी की मिरेप ओइना थोलकबबु सीएसओ कयाना यानिंगदबा फोंदोरकली खोंथांग असी हंदोक्तिननबा तक्सिलकली मोरेदा ओइरिबा इरांग लाक्सिनबा सीआरपीसी की सेक्शन 144 थमलिंगै चैरकता मियाम पुन्नबा होटनरकपसिंग पुलिसना टियर गैस अमदी स्मोक बॉम्बना चिंगबा कापतुना तानखाइख्रे COVID-19 मरम ओइरगा दिल्ली अमदी कर्नाटकादा लैखिद्रबा मियोय अनि अदु थारगा पुन्ना लैबाक असिकी ओइना COVID-19 की कंफर्म केस चामगा कुनमापन सुख्रे अमसुंग कौशमना लौदुना हौजी पांगथोकलिबा क्लास 11 अमदी 12 की एग्जामिनेशन असी COVID-19 मरम ओइरगा यैथोकपा लैते हाइना एजुकेशन एस की कमिश्नर ना फोंदोरकली मैम खुरमजरी अदोम ने ब्रिस इम्पैक्ट न्यूज नी आइरिना थिंगुजमना हौजी पुंजास फाबुगी मरोय पाउसिंग मैम द पिजरी कामजोंग डिस्ट्रिक्ट की मनुंग चना लैबा कुकी फुरुपना खुंदाबा चसत खुलगी युम कई कयांग से अयुक सखंगदबा सिंगना मई थारमबगी थौदोग असि चसत खुलगा युमथंगना लैरिबा सामपुई खुलगी खुंजा सिंगना चथाबनी हाइना कुकी सिंगना मरा सिरकली चैरक असिदा खुशाउनरबा चसत खुंजा सिंगना खुलसी फाउदुना चटलिबा लंबी की सरुक सिंगदा उवा कया फैजिंदुना थिंजिलुरे अदुबु मसिंग यामलबा मणिपुर पुलिस पर्सनल सिंग मफम अदुदा चंगसिनबदगी लंबी थिंगबदी तोखरे हाइरी लोइनना मफम अदुदा मखा ताना पामदबा थौदोक थोक्तनबा पुलिस पर्सनल सिंगना मिकुप नहोम सिंगना ngak सेंदुना लेख्रे थौदोक असिना मरम ओइरगा चसत खुलगी खुंजा सिंग असम राइफल्स की कैंप अमदी मनाक नकपा उमंग सिंगदा असोय अंगाम थोक्तनबा लांजे नखरे हाइरी खंगहौदना ओइखिबा थौदोक असि लमगी वाहौदा उंखनबदगी थोखिबा ओइरंबा याय हाइना इम्पैक्ट न्यूज ना फंगबा पाउ अमना हाइरी अमरोमदा चसत खुलगी पामलौ ओइना थंबा लौफम कयासु ngarang numidang wairamdagisu mai thadok lambagi thodok thokiba lei hairi कामजोंग डिस्ट्रिक्ट की हौजिक ओइरिबा फिबम असि येंगलगा चसत कामजोंग अमदी सामपुई एरिया की मरु ओइबा लंबी सिंगदा सीआरपीसी की सेक्शन 4 की अथिंगबा थमले हाइना कामजोंग डिस्ट्रिक्ट मजिस्ट्रेट ना थादोरकपा चिरोल अमदा खंगहलकली अथिंगबा असिगी मनुंगदा मियोय मंगा हेना पुनबा मी सोकपा याबा खुचु खुलाई पुबना चिंगबा अथिंगबा थमले हाइरी नाकल अमरोमदा हौजिक ओइरिबा कामजोंग डिस्ट्रिक्ट की फिबम असिगी अरानबा पाउ कया अमा सोशल मीडिया की प्लेटफॉर्म ओइरिबा WhatsApp, Facebook अमदी Instagram दा अरानबा अमदी मियाम दा लाना उहनबा याबा पाउ कया संदोरकपा असिगी येंगलगा इंटरनेट मोबाइल डेटा मतम खरगी ओइना अथिंगबा थमख्रे गवर्नमेंट ऑफ मणिपुर स्पेशल सेक्रेटरी होम आइस ज्ञान प्रकाश ना खुजेक पीदुना मणिपुर की गवर्नर की मिंगदा थोखिबा ऑर्डर असिगी मतुंग इना स्टेट असिदा इंटरनेट मोबाइल डेटा असि ngasiदगी हौरगा नुमित हुमनी चुपना अथिंगबा असि लैरगनी हाइरी हौजिक ओइरिबा कामजोंग डिस्ट्रिक्ट की फिबम असि येंगसिनबगीदमक डेप्यूटी चीफ मिनिस्टर युमनाम जोय कुमार ना लुचिंगबा मिनिस्ट्रियल टीम अमा हेलीकॉप्टर दा चटख्रे मिनिस्ट्रियल टीम अदुदा मिनिस्टर राधेश्याम वी हांखलियन लेटपाउ हाउकीप एमएलए लैशियो कसिमसु सरुक्याखी लोइनना एडीजी काइलुनना लुचिंगबा सिक्योरिटी रीइंफोर्समेंट कांगबु अमसु मफम अदुदा चंगसिनख्रे हाइरी
Kamjong district ki housing oiriba phibam asi yenglaga Jasad Kamjong amadi Sampui area ki maru oiba lambi singda CRPC ki section 144 gi athingba thamle haina Kamjong district magistrate na thadorakpa chirol amada khanghalakli athingba asi ki manungda mioi manga na hena punba mi sokpa yaba khuchu khulai pubana chingba athingba thamle hairi None district ki manung chana laiba Chakalon village ta village authority ki member marakta khana chaina bathokpadagi village asida tangdu leita daba phibam amada leire hairi loinana hiram asida mari lenaba singna mityeng changbiduna village asibu tangdu leita na lehenbiu haina lenga ki pukning chingsilakli ngasi Manipur press club ta paumi singa unabada Chakanglong village authority ki chairman Ifrin Gangmaina phongdorakpada haukiba February ki tang 19 da pangthokiba village authority ki general body meeting da Chairman Ifrin Gangmaina meeting aduda mahaki wakhalon khara thamlubagi dama JC Kangmai amadi Jangamlung Pangmai hairiba miyoi ani asina Ifrin Gangmai bu phuba cheiba tawkibani loinana makhatana Jangmanglung Pangmai hairiba miyoi ani asina miyoi kharaga loinaraga yum kai thugaiba yauna aki akhangi thaudo kaya chatharakpadagi khul asi tangdu leita dabagi phibamda leirakibani hairi Asi kariga meeting kauraga mayam do phanangai chawkhatnangai khanna se haraga karigi mi puraga tawra adu mi phubagi masi ahan makanda koi meeting hawdregai da masi gi justice ase mi phubagi chi asi niyom nate magi wayan bi waina koina kana hayaba solution do phajana gangna raga kai kai maram gi phuri no karigi mi marak ta kare phura kari mara leibra haibido moi halaman sina temsin ge da moi kaure laktre akoi gang mai ne adagi 3 clan asisio amuk tawraga karigino ma clarify tawdaba maram laitada mi pangfu phu yabra mai moi gi marandu piro sengdok pio haina kore adu ma lak tabnia 3 clan na amuk 27 asida 3 clan na amuk kore BJP na Manipur gi ningthau amadi Laibak miyambu thamoi sengna nungsiduna konunga mari lenaba sing tasengna semgatningba oiramlabadi ningthaubu politics da pusinduna khulai oina sijinana ba honari basi tawramloi haina herikon ki president L Ratana phongdorakli wafamasi konung mamangda leiba lup asigi office da ukal Wasudev amadi lining thau sanamahi thaugal kanglup ki luchingba singyauna pangthokiba paumi singa unab amada mahakna phongdokibani Ratana makhatana phongdokibada Manipur gi ningthau leisem basana jawbana handak Rajya Sabha gi MP amadi oinanaba BJP dagi candidate ama oina thorakpa asi lamdam asigi puwarida amakpa thaudok ama oina lehauragani ningthau gi thawong asima kumja Englishing amaga chamapa nipumapanda Silongi Red Land da Namphuda khutik pihan ki hairiba merger agreement adu saugatpu oina thokle maram asina ningthauna handak laurakliba phirep asi leibak miyam gi khallaga athuba matamda handokpiu amaromda kanagumba lup amadi miyoi kharana ningthauna Rajya Sabha gi MP oina vote lepna ba hotna ba asida ningthauda mating yamna pirakpa saduna wa ngangliba asi khudakta tokpiu ningthau gi asengba masak thugaiba amadi hena hana leiramba ningthaugi lan thum kaya mangliba asi ngasi ningthaubu saugatliba miyoi khujok khara asigi chawraba khut yawi haibasi leibak miyam nasu khanglibani loinana BJP gi luchingba singnasu tasengna Manipur gi miyam amadi ningthaubu nungshiba oirabadi ningthaubu politics ta pushinna ba hotna biganu madugi mahut leibak ningthau amadi amada piba yaba mateng adu thamoi sengna pibiyu haiki Mamangi thok kaya da hujing ning thok pandre konung yo khatana kai lok dui no eri kon noina konung da changna konung yo khat ese ning thok jang le hen ke hai ro democracy ki matam se da ga hai dana akoi da kariyam na gi ba luk mayam ama individual mayam ama la ya ning thok hai si ga akoi misam ama ga de ki mati khene ning thok ama weiram bagi khoina wafam se hai jabani gari gumba misam ama weiram bagi mana Rajya Sabha gi oigera Lok Sabha gi oigera MP oina satki bata aikoina kai su athing no pini ngai su laite aduna ining thaw ama oibedugi amadi aikoi leba kunai gi aikoi gi saktam kanbagi aikoi gi puwari mayek sengna thamhauna bagi aikoi gi tungnam sat ama semna bagi dama koi ining thaw no riba khongthang se handopi wa haibagi appeal se koina tawjabani Chahi lesing ani henbagi puwari leiraklaba lamdam asigi asengba ningthau ama oina MP gi khongpham handokhaningi haina Federation of Haumi gi maikaidagi ningthau leisem basana jawbagi pukning chingsilakli ikai khumnariba ningthauna langai khaktagi khallaga MP gi candidate ama oina chatpadi lamdam asigi miyambu ikai phirup khumhannaba amadi
Ningthaugi izat manghaningai ni haina Core Committee Federation of Haumigi Co-Convener King Sweet Raihingna nungnang bafongdorakli. Diulalenda leiba Haumigi loisangda pangthokpa paumi singa unabada King Sweetna Ningkha tamna nungsi chanana laiminaramba lamdamasigi phurup singbu tokhai tahanabagi wari kaya leiringai cherakta ningthaubu MP candidate oina nominate tawrakpa asi achumba thaurangni haina lawba ngamloi sel khaktagi khalaga MP oige haibagi wakhalon thadokpiu sel paibadagi izat leiba maraipak nungsibana hena maru oibra khali haina fongdokhi Chief Minister oyo haritu adun henchote idihas ki maraibat nusibduna Mina labor ngamdaba thamoido madu takpigdaba inithau oikdra asi wakhalunda chehan lehalninge adu ebi horiban haropun mana mahapu thagningai le amchu akhoin madu tamchaningai le aduna ahongwa thaki matungina chawkhalle e achaw mi warani havdi madudi long last warine idihas mangene ni thawamon bu candidate when supposed to the Egypt mangwitra ngasi wakhalo yamna maganing ba mo chu oirambiya dobo kitan khamtharabdi magim repatse sanale patse nusibna man hengadra heki ai wakhalo de atu thamjaninge Nakalamaromda Haumigi President Sapam Jadumanina merger agreement ki matangda chummi lali haina lietnaringai cherakta ningthauna laurakliba khongthang asina takpadi agreement asi chummi haina phongdokpani haina lauroidabagi maram leite chingmi tami khudingmakna ningthaugi mayokta leirakpa haiba asi phurup maselgi marakta tokhai tarakpagi machak amani haibada haimanba thokloi matam leiringaida ningthauna lauriba khongpham handokpana ningthau khubamgi ikai khumnaba kanba ngamgani su makhatana phongdorakli Ningthaugi khubamgi damukta ningtamba ngangnabay damukta ngasi miyoi kaya ama thawai potha pire I kaya katkhre aduma mayam singdo madu nathairaga mana satpa habase leigidriba I tagriba macha kainarba moa kainarba mayam singdo madugi daita do ma masamuna lowdabani matang matam charingida ekhoigi magi khongmomdo handokpana lepak miyamgi malemgi amadi magi ningthau khubamgi mayamgi respect tawri mayam singse masi kanba ngamgani Thasigi kuntarukta pangthokadawriba Rajya Sabha Mikhalda lamdamasigi ningthau maidingu leishemba sana jawbana mirep oiragani haina lebriba si handokadabani haina haiba wafam lamdamasigi tongan ba lup mari haibadi ikal isak puya amasung lipulna thamlakli lup mari asina sinduna ngasi uripok haidem leikaida leiba ikalgi office ta pangthokiba paugi mifam amada ikalgi president O Bimola na hai India lenga ki policy ama oina lamdamasigi ningthau leisemba sana jawbabu Rajya Sabha gi Mikhalda mirep ama oina ba center da paliba BJP lenga asina khalakpa asi yamna laibak thibani ningthau ama oina lamdamasigi lining laisholgi oiba thabak thoram sing yauna leiba ki oiba thaugai da saruk yaduna leibiyu Rajya Sabha gi Mikhalda BJP gi mirep oigani hairibasi matam leiringaida athuba matamda withdraw tawgadabani Rajya Sabha gi Mikhal mirep ohenduna lamdamasigi ningthaugi mingthon amasung maning tamduna leiramba leibak asigi saktam amadi puwari manghanaba hotnariba asi lamdamasigi miyamna yaba ngamloi masi lamdamasigi ningthau oina leiriba ningthau maidingu leisemba sana jawba masana su khangadabani haiki UNO gi ainda chahi humdra manga suna ningtam ya horabadi maningtam hangadabani haiba lei Maharaj Buddha Chandra bo Shillong da kauduna sign torga Indiana Manipur bu nampu da lauchan giba ado ining thauga aikhoi utra sanglenda punna phaminare kanda wasak longminari bani inawnawna aikhoi khuding makna loina khangnaraga leiba wafam adu thabak oina kesi changjalakpa matamda ining thauchu witness oina aikhoi madu yaningi haidana khannaraga leiriba adugumba miyoi ama Indiana namduna lauchalaga MP
MP oina chatkraba matungda case adu makha tana tawraktananaba haidana aronba langlo adu thabak oina pangthore ining thauna masi India gi aronba langlo ase bhap tabira Manipur gi yengbiraga aikogi nat culture ritual oiba thabak khuding ma hana preserve tawdana leiba ama oibagi machat khuding ma kaidana leibagi leiba leibina bai damakta aikogi ining thau ase matam leiri MP oinanaba nomination file tawriba ase withdraw tawbiyo Kamjonggi Chasat Khulda Thokiba Thaudok Adu Lengakna Hakchina Laubaga Loinana Akanba Moongda Condemn Tawkre Loinana Thaudok Adugi Matangda Thizinaba Inquiry Committee Amasu Semkre Ngase Chief Minister Secretariat Paumi Singa Unabada Chief Minister Nongthomam Birena Hai Deputy Chief Minister na Luchingba Kangpu ama Mafamaduda Chatunda Yengsin Kibaga Loinana Mafamaduda Khundaba Kanglup Khudingmaki Mihut Singh Unaduna Wari Shakre Hauzik Faubada Thaudok Adu Karidagi Tholakpano Haiba Dugi Maram Chap Chaba Khangba Ngamdri Amaromda Thaudok Aduda Maina Chakraba Yumsing Lengakna Amuk Hana Sananaba Thaurang Taure Haina Chief Minister na Fongdoki Loinana Mioi Ani Khatnabada Kanglup Mashel Khatnabagum Toknga Sandokpasi Taubiganu Haina Manipur gi miyamda Chief Minister na appeal tauki amasung internet thingziliba asi haying dagidi komthoklagani haiki Makhatana hujik ada praja sing na thengnariba nupi angang sing karamayum du leitramina hujik yam 7 and sound Assam Rifles campus manungda leire yam sound lei madugi khoi emergency gi wina seng chak chana na ba khona na ba tokba mayam khoi loina deputy commissioner Ukrul ga tied up Torokan the Magi the Git 10 Nung Purga, Ukrul Gisale, Aduga, Kamzong DC Karikashu, the Loyal later kind of was going to be an sing my amduga. Hasn't later. Hayang Ayuk, so would Tim Mama, a medical team, Amasut Harani, Aduga medicine, Karikari, Drakar labor sing Shukoi Purga Sakani, Aduga Kambal. May nung sakrabanina kambal satruk satret na makoi madugi labor huje koi ready to bulore relief materials ate drakar labor call kari kari amama madugi drakar labor pot pun mang to koi sem saba loire haitare adugi 10 samugumba koi ready to re mara labor sing pothong na ba aduga amuk rehabilitate tong na bi wakhalom da sathare adu mayam punamang aran ba pau tonga nata ba sandok ba kodok ba Tabi gano, aduga government dagi matam gi, 24-hour government hi kari taurigi haibado koi dagi oiba positive paulo biu ay nay mayamda appeal tawjari aduna sokhiba imung manung yung may sakhiba aduga malaybam naitana layriba singi maphamdana koi government gi side dagi koi nungaitaba phongdoksari adubo thokrabanina madugi waro purung brutoga koi government khara angamba best level the honor kan mo go rehabilitate tong no hona basta yabiu ana makhatana ekhoi pissoina koi amatoina leminana ba hogi ba sei humda laiba maina lemina si semina si haba appeal sei media gi khuthang da every section of the people of the state aduga ma state gi mapana leiba selnauk singasu social media da kari da na ba sinabi ba copy ba wahi wata adai jati masen parlaga phongba khotpa adugma posit tawidana bai appeal tawjari Manipur gi ningthau oina adum leibiu BJP na thakpa political gi langda thubiganu haina Manipur Muslim Welfare Organization amasung masiga chatminaba maitai pangal gi loop anina maikai dagi thamlakli hata da leiba MMW gi office ta United Maitai Pangal Organization amasung Muslim Council gi luchingba sing yauna Paumi Singa Unabada MMWO gi President Phundrei Mayum Abdullah Pathana Fongdorakpada Maidingu Laisemba Sana Jauba Maming Tagi Ningthau Oirabasu Manipur Miyam Gidi Ahing Ba Ningthau ni Haina Miyam na Ikai Khumnaribani Ningthau gi Punsida Sel Thumgi Awat Pa Leibana Awaba Khudung Chadaba Kaya Mayuk Narambadi Yai Adubu Sel Thum Watle Power Paidre Haiduna Manipur gi Tunglam Chatta Akaiba Lakadaba Khongthang di Yaba Ngamloi India Lengakna Laurakliba Khongthang asi Ingkumja Lising Amaga Chamapal Nifumapanda Manipurna India da Tinanaba Bodha Chandra Maharashtagi Laukiba Khujek Adu Legally Chume Haiba Utnanaba Khongthangni Haiba Khongpham Thoi Karigumba Center na Lairiba BJP Lengakna Maidingu Laisemba Sana Jawbu Tasengna Nungshiba Oirabadi Ningthauda Tongana Sel gi Tengbang Piduna Ikai Khumnafam Thokpani Hainasu Fongdoraki
India amasung Manipur anigi marakta ni haina lainakriba major agreement do ngasi phong mai singna lairibne hai ining thobu nuksiba sarakanda hai political trap ta thwala kanda 1949 da ining thobu thasanda maharaj gi lokhiba du khoyek ado maling bi chatna kangon gi wang mada lokhiba dum lob khoyek ado madu du legally chum hanna ba thangla khongthang amakhakta ngasi ge khoi ining thau laisema sana jawna thu bhai basa ai punama ki laibak thibani ining thau na power pai na ba amasung aidi mahaki tawning ba thabu khara tawna bagi damakta Manipur gi tunglam chat manghalam na khongthang thang basidi masidi puwari ne kaidong la kawroi tunglam chat na kaidong no masiu phana sona horo hebse ining thau na khami pham thokta bra haibu ne ining thau bu konung dagi tan thokna ba thanglak pa khongthang sing da Manipur gi tongan ba CSO sing amsung phul pang khuding magna ining thau gi favor lebaga lenga ki mayokta konung dagi ining thau tan thokpa yaro ai ko ining thau da hing bani haina lenga ki ngasi ining thau gi konung kallaga lakhibani More the Oiriba Irang Lakshinaba Technopal District ki Deputy Commissioner ki order matung inna More town da CRPC ki section 144 thamlingai chairakta miyam punana bahotnarak pasing police na tiar gas amadi smoke bomb na chingba kaptuna tan khai panbayai haukiba mars ki tang tara humdoida More the duty taba commander kangbuga mioi aniga khana chainaba thodok thokpagi wahauda Irang haurakpadagi More town da CRPC ki section 144 thamkibani Section 144 chalairingai manungda ngarang More gi tongan ba organization singna phungkun mari gi ban chathakraba matung ngasi su mafam asida irang hauriba singna police tamna nung thabagi thabak chatharakpaga loinana police ki maikai dagi su mi puliba sing adubu tan khaina ba tear gas cell kapagi thabak chathaki hauzik oiriba More gi phibam asi lakshinaba ngarang numidang More town manungda reinforcement ki team su thunglakre hairi Imphal More Lambida Hill Travel Council More Amadi Atopa Kuki Civil Society Organization Kayana Haukiba Tang Tarahumdoida Kaukiba Matam Kaktababan Matam Kharagi Oina Handokre Hill Travel Council More gi President Jinsei Lungdimna More da Hauriba Irang Asigi Matangda MLA di Kurungthang Laktuna Miyam gi demand sing Chief Minister da Pukhatuna Thunghanna Bahotnagani Haina Thajaba Pibadagi Ban Komthokpani Haiki Jinsing ki Makhatana Imphal da laying liba mioi anigi mathakta laukhatkiba FIR adusu handok piu haiki miyam gi charter of demand sing athubada thabakta onthok taba taragadi hena akanba khongjang sing changsilagani hairi indefinite ban adu circle MLA na miyam gi demand sing CM da pukhatlaga yanaba Sinbibagi assurance pibadagi ban adu matam kharagi damak konthokre victim anigi mathakta FIR toram khibudusu cancel tobiu Chief Minister Nongthobam Biren Luchingba Manipur lengakna lamdam asigi artist singi khanbiduna Chief Minister gi artist singi tengbang haina mingthonba financial assistance scheme hawdokpada all Manipur Art and Culture Students Union na Cherol amada harauba fongdorakpaga loinana Chief Minister bu thagatpa fongdorakli Hospital da laying balakpi nupi ama mating pangbagi khudongchaba lauduna nupi oibigi ikai khumnaba manghali haibagi maralda Imphal West ki Women's Police Station na faraba miyoi mari adu pharmacy famba miyoi amata nate haina RIMS Pharmacy Runner Association na sengdorakli Hiramasigi matangda ngasi Manipur Press Club ta Paumi Singa unaba amada association asigi secretary I Sital na hai ngarang pauche kharada thasigi tareta uripokta bharada leiduna rimsta pharmacy phamba mioi marina layeng balakpa nupi oibigi ikai khumnaba manghan khre haina yaurakhiba adu association asina yamna hakchina lawi loinana rims hospital da pharmacy gi thabak tauba mioi khudimag association asida ming challi adubu police na phari hairiba mioi mari adu association asida yauba mioi amata nate maramasina lenga ki mari lena basingna pharaba mioi sing adugi mathakta akanba miteng changduna maralgi matung inna akanba chairak bibiyu amadi makhata na sigumba awa ana taduna laying balakliba mioi singda awa chaithing piba thabak asi makhata na kanagumba amata na tawbiganu haina appeal tawki koi hairi bomo koi mari si ticket pina wai tamta koi mari ne namsing da su ticket piu aduga pharmacy runner association gi site gi su hai bo mating si pangjage aduga paulo bi bo madam da sagi koi hai bo koi mari sina koi pharmacy runner koi na ha si masi koi gi bomo gi rims da lai ba koi tola tar sing madi koi sing na khangjada ba patient sing da koi runner sing na adu mating pa na lakani
ꯔꯤꯝꯁꯇ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯇꯕ ꯃꯤꯒꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯥꯁꯤ ꯔꯟꯅꯔꯁꯤꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯦꯡꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯔꯤꯕꯁꯤ ꯁꯤꯕꯨ ꯂꯥꯟ ꯍꯣꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯔꯤꯁꯤꯅ ꯐꯥꯔꯃꯥꯁꯤ ꯔꯟꯅꯔꯁꯤꯡꯕꯨ ꯀꯛꯁꯟꯕꯤꯕꯁꯤ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅꯁꯨ ꯃꯁꯤ ꯊꯤꯒꯠꯄꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯁꯤꯒꯨꯝꯕ Hairok Part 2 Devi Mandop Lekaida Haukiba February ki tang kuntereki numidangda thokiba thodok amaga mari lenana Thobal District Police ki kangbu amana ngarang nuthil pung mangarom taba matamda juvenile ama phagat kibaga loinana mahaki mayumdagi magazine ga loinana pistol ama su fangle hairi loinana February ki tang kunteret ki thodok aduda chena bani haiba miyoi ani amasu ngarang numidang phagat kre Faraba miyoi ani adudi Hairok Part 1 mayai lekaidagi thokjom dingku chahi 18 apokpa T Ice Mohon Amasung Kundongbam Johnson Chahi Kun Apokpa KH Ibohalni Panbaya Badi Kesasiga Mari Lenana Mamangda Thobal District Police na Miyoi Ani Amasu Phagat Kibalai Krabani Loinana Judicial Custody da Remand Lauthaduna Lairibani Matang Saisida break Amalojagi break Madungda India da novel coronavirus na sokhalaba migi masing chamaga kunga mapan yaukibagi pau amadi Manipur amasung malim gi tongan ba ipau sing puduna lakchege impact news pu mijeng ta lebi mayam bo mukana taram nokchure bulletin sige makhata ba pau mayam do bizari India da COVID-19 novel coronavirus na sokhalaba migi masing chamakun mapan sukre Uttarakhand da COVID-19 gi ahanba case ama thengnakibaga loinana Maharashtra amasung Uttar Pradesh dasu COVID-19 gi anoba case amamam thengnare hairi Union Health Ministry gi matung inna COVID-19 na maram oiraga Delhi amadi Karnataka da laikidraba miyoi ani adu tharaga punna leibak asigi oina COVID-19 gi case chama tara manga sure hairi hauji fawbagi oina leibak asigi Maharashtra da miyoi kuntra gani thoi COVID-19 positive oiduna leibak asida virus asina mi khwaidagi sokhalaba state ama oiri Delhi da miyoi taret Uttar Pradesh da miyoi taragani thoi Kerala da kungani thoi Karnataka da taruk Ladakh da mari Jammu amashung Kashmir da ani Telangana da ahum Rajasthan da ani Tamil Nadu Andhra Pradesh amadi Punjab da miyoi amamam COVID-19 confirm oire haina report tauri hauji fawbada virus asina malem gi lebak chamaga kuntaret lom da sandoktuna miyoi lakh amaga lising humudra mari gi mathakta sokhan kibaga loinana miyoi lising tarukka chatruk nifu marfu mari gi punsi manghan khre hairi Manipur da coronavirus COVID-19 positive oiba case amata leite hauji fawbagi oina miyoi 15 test tobagi manungda 13 negative result lakre case amadi COVID-19 haina laina layonga mari lenana guidance watpadagi test tawdre state asigi oina miyoi chamri ga kulhumdoi home surveillance observation thamlaba matungda miyoi chani ga nifu mangadi observation loikre haina health services Manipur gi director Dr. K Rajona impact news ta thamlaki Babupara All Secretariat Laiba Health Minister ki conference hall da impact news ka unabada Dr. K Rajona hai COVID-19 ga mari lenana lengak amadi mari lenaba health department ki maikai degi thamlakpa wafam natana miyamna tonga da thajabiganu COVID-19 na maram oiraga Manipur yauna malem pumbada mipaiba ama poholakliba asigi saruk oina Manipur lengak amadi health department na chexil thorang kaya lokhatle hauji fawbagi oina lamdam asida changlakpa miyoi lakh amaga lising humpu tongan ba transit point singda screen tawkre lengakna Manipur Epidemic Disease COVID-19 Regulation 2020 semduna tongan ba guideline tha kaya tha sigi tang tara humdoi degi hauduna chatnaba hawkre ngasi su chief secretary da chair loduna tongan ba department ki makok thongba officials sing yauduna review meeting amasu pangthokre mifam aduda COVID-19 gi matangda regulation aduda yaukiba guideline haibadi laina asigi matangda lengak Director Health Services District ki concerned Deputy Commissioner Community Health Center ki medical officer na authorized person oigani loinana lenga ki ayaba yaudana press media da chatpa yadaba miphamaduna Janims amadi rims natana private clinic singda COVID-19 ki test tawba yahandaba phamung kun leiba kairau TB hospital COVID-19 ki quarantine site oina identify tawre loinana hospital asida ehenba phamung kuntra hapchinba Government namadi private hospital singda COVID-19 ki screening corner ama thamba doctor gi advice matungina positive oiba mi sing treatment tauba yadrabadi ain gi matungina chairak pibana chingba yauri miyamna hygiene namadi sanitation da hena pukning changbiyu
mi punba hantha hanbiu lok khuba mioi singdagi meter amadagi ani faubagi wangmada leibiu haina director asina appeal tawrakli होजी फावबगी ngasi फावबगी पुंगचिंग सिबाउदा मणिपुर कोरा वायरस की केस अमत लेते मीना ngangnariba khoigi tonga केस अमा रिम्स ता लेरे आइसोलेशन वार्ड मिंगचलेगा हरिबा वापमदो मदु असुमनेना खनबिगनु होजिकी मतमदा याम का हेना सेक्शन दोइसी मसीगी वैक्सीन लेते मसीगी हिदाक लेते अखोइने इसा इसाना सेक्शन लगा अदुम याम लाइन ngang ngamba anabani mi chama naba matamda mi ani ohum khatani kodong thiban dangi base khwaidagi mari go ba awareness ti aina khangan jinu base repeated hand washing hand sensitizer leitraga su asu kasu akai blete khuchi yam toin habi ba isinga sapong na tor chamthoki bada khoire karim ta kaide khuchi pajana hamdok tana khoi mid mai na ton ngma da pabi da ba madi mucous membranes na sangi athorpa jaga singje even asobo baw da sangbi yai yung da yawba ba yai anabagi da thi da yawba ba yai hygiene and sanitation se amang asoi se pajana lotion biba loktin je mafam chana sitopiba kanagumba lok laihong nare na hairgadi maji isolate torga thambiba mask ma hapsan biba aduga nadana mask supadi kasu kande madi are mata gani thongna sar ga su phajana chambiba sanga san hui hogdong chi tap tap pabi da ko pairo ga su phajana hand washing phajana tobiba hand sanitizer 2-ply amadi 3-ply surgical masks N95 masks kanagumbana maman helna amadi black ta yolamba thenarabadi Provision of Essential Commodities Act 1955 amadi Prevention of Black Marketing and Maintenance of Supplies of Essential Commodities Act 1980 ki makhada chairak phangani haina Government of Manipur Secretariat Consumer Affairs Food and Public Distribution Department thadorakpa chirol amada khangalakli Kosemna lauduna hausi pangthokliba class 11 amadi class 12 ki examination asi COVID-19 na laukhatpa cheksil thauranga mari lenana matam kaktana yaithokle haina social media da cherol ama thaurakliba adu aranba cherol ni examination yaithopa leite haina education ace ki commissioner T Ranjit na phongdorakli hiramasi ki matang da ngasi babuparada leiba kosem gi office ta paumi singa unabada commissioner T Ranjit na makhata na phongdokhibada Lengakna COVID-19 laina dagi laukhatpa cheksil thaurangi saruk ama oina tha asigi tang kunthra mathoi fauba lengaki makhada leiba mahiloisang suti thabagi order ama mahakna thokhibadi lei adubu order aduda hauzik chathariba bosem amadi kosem gi exam amadi practical sing yaurakpa yaithokpa leite haina panki adubu ngasi social media da mahakna hana thokhiba order aduda semdoklaga exam yaithokle haiba jerol ama thorakibani Matawasuna aran bacherol thadoraktuna miyam da chamam na bayaba thabak tauriba miyoi singi mathakta legal gi oipa action lokhatna ba cyber crime police station dasu FIR ama thangkat le haiki Paikha chithoriba practical oiro theory oiro si kogi wena pagi emagi site gi thokpa amat leite haibasima apai parents inga the paikha thagada sat singa ai masima su sengda uba adu katani aduga adubu FIR mayam lostoraga already I have spoken to the subsecretary and to DCP also and to the IG intelligence also aduga haiba matters se yam seriously lawe aduga ticket pi aduga masida sendari go culprit mara le singo under the law asana mo the appropriate okay penal action no ba okay FIR mai sama ko lostor hai COVID-19 novel coronavirus tagi Manipur lengakna jeksel thaurang lokhat poina provision of section 7 clause 1 of the RTI Act 2005 kamari lenaba appeal amadi complaint ki proceeding pumnamak March 13 fawba lepnaba warep laure haina Manipur Information Commission na chirol amada khanghalakli Regional Institute of Medical Sciences RIMS ki Dental College dasu World Oral Health Day ki thauram pangthokre Numit asiga mari lenana RIMS ki director Professor A Santana chayola majupna chathagadaba oral health awareness camp adus haudoki lenana Department of Public Health Dentistry na oral health ki matang da OPD da layeng balakliba miyam da awareness kya pikhi loinana old age home manga dasu free dental checkup amadi denture camp sing pangthoki Khetrigaudagi nisa thingnana bahonarabasu nisha yolibasingda miyoi kharana mateng pangshinbana maram oiraga mafam asidagi nisha muthatpa ngamloidra haibagi akiba leire haina yumkhaibam Athletic Development Association yadagi maikai degi thamlakli
ngasi Manipur Press Club ta Paumi Singa Unabada Association asige President Aribam Tombishana Fongdorakpada Haukiba Mars ki tang tara marida Khergao Sabal Lekai da heroin number 4 Chauna supply toba Ithem alias Khurau Ithem gi Mayumdagi narcotic Imphal East ki Kangbu Amana Yadagi members sing yauna mahakpu red-handed ta yamlaba number 4 ga kona nafaki adubu tanja aduda ithemgi manau nupa Anishna nupi kharaga loinana mob sagatuna ithembu munduna chatkibata natana narcotic kangbu amadi yadagi members singbu phu chaiduna tanki tungda police kaurabasu police personnel da phurakpa phaubu yauki adubu mob sagatpa aduda chenaba sing pharabasu nongalaga bel da thaduki haina Thoibisanana Fongdoki, Lambda Masidagi Nisha Muthanaba Honariba Asida Mari Lenabasingna, Ahen Bamiting Changbituna, Maru Oina, Ketrigau the Oiriba, Pibamasi, Hakjina Lobi, Haina Lenga Kipuning Singsinki. Nishaga Konana Ikona Paraga Piriba Mui Singsi, Masagi Matik Java Dandi Panghanbio, Pariba Ayo Singna Kolom Tadok Tajin Tauraga, Tadok Pirak Pasita Biganu, Magi Pangfam Topadandi, the Sapjana Panghanbio, Haiba Pamsi Tamjaningi, Taubatabu like Guide and Nishayon, Bamakatang Laga Yonda by Imung Tarana, Nishayon Bagi Sapota Raga, Kutagi Mula, Bahibase, Koyam Nungajade, Madugumba Tabok, Matung Taubiganu, Akoina Hygienic Badi, Manipur Gimiam Pudimaktasu, Nishasema Punk. Makta Pangi Tawutabu Akoi Katigausi, Miamna Sung Masakanga Katigawa, Oini Saimatang Sida, Handak Akoina Tama, Panjanga, Tingapomatam, the Hojik Yam, Tina Mayang Takres, Amada 90 Mayang Tarabane, Hojik Nisasi, Yarimatika Koi Nisase, Katigau, in a Maru, Panga Mutatlaga Haiba Kongjang, the Nekoi Handak Sang Sanjarise. Imphal East District ki Yaripok Tulihal Awang Lekaida Haukiba Marski Tangtara Marigi Numidang the Tokiba Yummai Chakpagi Taudokta Awaba Nanglaba MK Hussein Ahmad ki Imung Manungda Tongan Balup Amadi Miwe Singna Mating Pankre Yummai Chakibana Awaba Taraba MK Hussein da Ngasi United NGOs Forum Yaripok na Mating Pankre Sacrifice Youth Development Organization Tulihal Nasu MK Hussein da Selamadi Chana Thaknana Bagi Polam Sing Tengpang Piki Kulakpam Sagai Yaripoki Makai Degisu, Sale Oina, Lupa Lising Mangaga Chamga Mating Pankre, Panbayabadi Haukiba Marski Tangtara Marigi, Numidang da MK Hussein Eles Ibom Jagi Yum Mainatumna Chakibani. Manipur Institute of Management Studies, MIMS Manipur University ki Silver Jubilee Thauramga Loinana India's AK's policy and Northeastern region Haiba Hiram Asida Management Convention among Asi Pangthokre. Convention adu Haudopagi Thoramda MIMS na Lauriba Thaudang Singh, Education Minister na Singthaki. Thoramaduda Athoiba Mithunglen Oina Sarugya Kiba Education Minister na Haurakliba Mahairoi Singh na Hiram Khuding Magta Management Haiba Mathautai. Laizaba resource khara aduna Hai Singh na Sil Langbana Hiram Khuding Magta Khumang Chaksin Bangam Gani Haiki. Ngasigi Thoramaduda Manipur University ki Administrator Jarnal Singh Amadi Hana VC Oiramba Singh Yauna MIMS ki Director Oiramba Singh Galoinana Manipur ki Masak Nairaba Entrepreneur Singh Nasarukya ki. Our boys and girls, they are talented, they have brain, they have intelligence, but they don't have property and land. We are short of land and property. Adu akoi khanma ngamai sakti se masi sin han be phasan akoi na guide tor sin hal lagadi we can do wonders. Let us hope for the best. Try to learn to dream big. Don't dream small dreams. If you aim big things, you'll at least achieve. May not be the same thing, but thoda bada to milega aapko, and you can do it. You can. I want to remind these young people, whenever you design a project, think of innovating. Consider factor. Some of us we consider only economic factor. Some of us we consider only political factor. Some of us we think only social consideration. We have to consider all equally. What will be economic impact? What will be social impact? What will be political impact? Then what is there under law? Legal provision kya hai? Is there any provision in the law? Rules, what the rule says. Then how to apply technology. Manipur ki naha singhi innovative idea sing mamphau naba ngamhanabagi pandamda innovation hub ama ngasi tagil patalaiba Manipur Science Center da hangdokre loinana angang singna ngaihak pothaba yanaba toy train amasu mafam aduda sangakre
Innovation Hub asi India Government ki National Council of Science Museum ki senthang makada Manipur Government ki Science and Technology Department na linkhat pani. Toy train asina Ministry of Railways ki senthang makada sakibani hairi. Innovation Hub amasung toy train sangabagi thoramda Manipur Government ki Science and Technology ki Commissioner Bobby Waikhom na fongdokibada ngasi hangdokliba Innovation Hub asi lamdam asigi oina yam mathau taraba khongthang amani. Masina innovative ideas kaya puthokpa ngamba naha singda natana science and technology da thawai yauzaba mahairoi singda kanaba piba ngamlagani haiki. Loinana toy train asina angang singi pukning singsinduna angang singbu nungai hanba ngamhalagani haibagi thajaba fongdoki. Innovation Hub asida Hall of Fame, Innovation Resource Center, Innovation Laboratory, Robotic and Microprocessing Programming ki facility yauba tech labs ki kudong chabasu piri hairi. Particularly younger generation, we are quite fortunate that the Ministry of Railways have been kind enough to provide us the toy train. What we can do is we can improve the surroundings so that whoever is going to for a train ride will enjoy the train as well as the scenic landscape. So what we need is to develop further of the campus. So for this also I am quite thankful to the railways. Same thing with the Innovation Hub. They will be supporting us financially for recurring expense for 3 years. But after 3 years we have to find ways and means. And since the science center is self-generating, we should try to invite or attract more visitors who will pay us more so that our revenue will increase and we can self-sustain ourselves. And so it all depends on the sincerity, dedication and devotion of the staff here. In the interest of both those who are going to use these facilities that we are going to provide. Churachandpur District ki Marbengda Beekeeping Society ki Nauna Saba Administrative Office Building Churachandpur ki ADC Chairman T Paukhanlian na sangakre sangakwagi thauramadu ADCC ki Vice President Paulal Haukip National Bee Board Notice in Charge T Ashurili Romeo Amadi Sangai Court ki SDO Zosanglur Zauti Yauna District Adugi CSO Singh Amadi Beekeeping bu thawai yaujaba miyoi kyana sarukyaki Thauramaduga Mari Lenana National Bee Board Northeast in Charge T Ashurili Romeo na haikibada khoyokpagi thabak asi lamdam asigi oina yelhongaidagi hauna chanaraklaba thabak amani maram asina training gi yamna kana mathau tade hiram asida thawai yauna ningthina changsinba taragadi yamna laina senthok leiba chawkhalhanba ngamgani haiki Sanabagi Pauda, Marisuba PTCC State Level 7-a-side Men Open Football Tournament King Asisu, Makhataba League Match Mari Sanakre. Patsoi Tuliyaima Century Club, Patsoi Patrina Sinduna, Club Asigi Sanabungdanga Seyu Sanakiba, Football Tournament Asigi Ahanba Likta, Dress House FC Patsoi Part 1 Amadi, John FC Achan Bigay Anina, Match Asigi Apiba Matamda Panjil Ahum Chanaduna, Match Asi Drotaki. Chathariba Football Tournament asigi ngasi nungthil sanakiba ani shuba likta OFA Pungdongbamna PTCC Patsoi Part 3 bu yamna lakchana panjel taranithoi anida maithiba piki ngasi sanakiba tournament asigi ahum suba liktana Bolero FC Bamon Lekaina Mangal FC Khabambu Panjil Mari Amada maithiba piba ngamkibaga loinana Mari shuba liktana Apunba FC Sagolbana Ngairangbam FC bu Panjil ani amada maithiba piki Tim Taranipana Kanglup Mari Thokna Khaidukuna Chathariba Football Tournament asigi hayeng ayuk Makhataba League Match ama aduga nungthildana League Match mari sanaragani NCA BCCI gi meeting makhada Guwahati da pangthokadaba Notice Senior Man gi campta Manipur Cricket Association dagi sanaroi ani khangat khare All India Senior Selection Committee na camp aduda saruk yarunaba Manipur dagi trau kwa kaithel gi sanaroi Kangabam Priyojit amadi PTRC Patsoi gi sanaroi Rajkumar Rex anibu khangat kibaga loinana NCA BCCI Elite amasung Plate Group ani under 19 boys ki Rajasthan gi Jaipur da pangthokadaba camp amadana Manipur Cricket Association gi sanaroi ama oiriba SCCC Singjamai gi sanaroi Ulenyai Khairak Pambu All India Junior Selection Committee na khangat kre Aroibada bulletin asi headline samana myamda thamjari Kamjong district ki manung chana laiba Puwari oiraba khungang
Chasat village ki yum kai kaya ngasi ayuk sakhangdaba singna mai tharamle. Kamjong district ki hauzik oiriba program asiga mari lenana social media da aranba amadi lana uhanba yaba pau kaya sandorakpadagi laingakna mobile internet numit humni gi tingzinkre. Hauzik oiriba Kamjong district ki fibam asi yengshinabagi damak deputy chief minister Yumnam Joy Kumar na luchingba ministerial team ama helicopter da chatkre. Rajya Sabha Mikhal Gidamag Laisemba Sana Jaubana BJP ki mirip oina tholakpabu CSO kayana yaningdaba phongdorakli khongthang asi handoktinanaba takshilakli. Morida oiriba irang lakshinaba CRPC ki section 144 thamlingai cherakta miyam punna bahotnarakpasing police na tear gas amadi smoke bomb na chingba kaptuna tankhaikhre. COVID-19 na maram oiraga Delhi amadi Karnataka da laikhidraba miyoi ani adu tharaga punna laibak asigi oina COVID-19 ki confirm case chamaga kunnapan sukre. Amasung Kosemna lauduna hausi pangthokliba class 11 amadi 12 ki examination asi COVID-19 na maram oiraga yaithokpa leite haina education ace ki commissioner na phongdorakli.